ꯏꯇꯥꯎ ꯅꯤꯡꯊꯦꯝ ꯀꯩꯗꯧꯔꯒꯦ ꯅꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯎꯏꯗ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯪꯉꯣꯟꯗꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯕꯁꯟꯇ ꯑꯩ ꯉꯁꯤ ꯆꯥꯛ ꯆꯥꯔꯔꯣꯏ ꯅꯈꯣꯏ ꯆꯥꯊꯣꯛꯎꯔꯣ ꯀꯔꯤꯒꯤ ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯣ ꯑꯗꯨꯏ ꯅꯠꯇꯦ ꯑꯩ ꯉꯁꯤꯗꯤ ꯀꯩꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ नखोई चाथरोसो मधुबो हेते याब्रने फरे नंगना चाद्रदि एसु चारोय बसंता अदु यारोइसे करिगी यारोय दोरिबा नंगना चादबदि यारगा एखोइदि करिगी यारो आई खंगी नंगी थमोइदा करिगुम खरा लोतुना लई हाइबा मसे नंगी माइथोंदा तारिबा ममीदुना खंगी बसंता ngasi nangna ulliba safam aikhoina mangda amukta ukhidri nangi na tawduda aikhoi bu sunungai handre hayo nangi kari pendaba lei maro aigi pendaba nungai taba kaimta leite marup singna aigi dam to wabiba masigi dam aini yam thagatsai maduna aigi wahangi pakum oibi yaroi ngasi se December gi mangane numit asidani aigi punsida khwaidagi nuaita kaungam laroi da thongdo ama thokhi ba numine numit adudagi ngasi phawba aigi thamoisida kale ningsingli narang na handa thokhi ba thongdo ama बसंता ngasiदगिने चही हितरे के मांगी थोय हेमा निंथेम सिरना लाखोने करी लेरमिनो कैसे लैदेदा चिंगम तरा खदा पिबिउबा से चिंगम चौकसे अदो मेमीदेसु खरा पियो होय नंगिसी अइंगोंदा पिजानिंगिरो नत्रगा मेमीदेरो पिबीगे चसलो छे निंथेमना पिरपने जाव कनानो निंथेमबा ओ मसा याम फजबा लारिक याम हैबम यावबदो आई मसा उददि खंगदो मांदेदा अदु वरगना कोना ताकपीबा तारेदना तु पालैसे ओ असी होरे अतै लाइरी सुनीता अइना याहौदबा क्लासिंग दुगी नोटबुक अमता वाइ तारी अइंगोंदगे अइबो मफम रां खंगदबसिदा इबेमा सिलानिंद्रगा तो ओ अदुगी नथिए अइगिदि मफम रां खंगरो हाइबीबनी निंथेमदि फजना सेमखिबनी मंगोंदै लौबिरके अदुना फनिए अस इकाइद्रो कैदबा इकाइदेबा लाइरी हैतबा कोइदि लाइरी हैबा मोइदेगी मतें खरा लौदाब खंगदेदि अमदगिबो ओइरो सिलौदबा यादे हाइसिनी निंथेम कयam वालिगे नंगी दुबो लोइले तैमा हें खैने लाओदना होय अदोइ तैमा
ꯑꯩꯈꯣꯏꯁꯦ ꯀꯩ ꯊꯥꯖꯦ ꯍꯥꯏꯅꯣ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯂꯩꯕꯅꯦ ꯑꯗꯨꯏꯗꯤ ꯍꯦꯛꯇ ꯍꯨꯟꯖꯜꯂꯁꯦ ꯍꯣꯏ ꯏꯇꯩꯃ ꯑꯗꯨ ꯅꯪ ꯊꯦꯡꯈ꯭ꯔꯅꯤꯌꯦ ꯍꯣꯏ ꯇꯨ ꯑꯗꯨꯗ ꯍꯥꯝꯃꯨ ꯇꯨ ꯏꯇꯩꯃ ꯉꯁꯤꯗꯤ ꯄꯩꯁꯥ ꯈꯔ ꯄꯤꯌꯨ ꯀꯩꯗꯧꯅꯕ ꯄꯩꯁꯥꯅꯣ ꯀꯌꯥꯝ ꯌꯥꯝꯕꯅꯣꯕ ꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦꯗ ꯏꯇꯩꯃ ꯆꯥꯝ ꯆꯅꯤꯃꯨꯛꯇꯅꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔꯁꯨ ꯂꯩꯒꯦ ꯇꯧꯕ ꯁꯥꯏꯀꯜꯁꯨ ꯌꯥꯗ꯭ꯔꯕ ꯑꯗꯨꯗ ꯁꯦꯝꯒꯦ ꯇꯧꯕꯅꯤꯗ ꯍꯣꯏ ꯑꯗꯨꯁꯨ ꯇꯧꯗ ꯌꯥꯗꯕꯅꯤ ꯑꯗꯣ ꯑꯔꯦꯝꯕꯗꯗꯤ ꯊꯛꯇꯣꯛ ꯆꯥꯊꯣꯛꯀꯅꯨꯀꯣ ꯑꯩꯁꯨ ꯈꯪꯉꯤꯗ ꯏꯇꯩꯃꯅ ꯋꯥꯒꯗꯕꯗꯣ ꯑꯩꯅ ꯈꯛ ꯇꯧꯔꯣꯏꯗ ꯂꯥꯛꯑꯣ ꯀꯣꯂꯦꯖ ꯊꯦꯡꯈ꯭ꯔꯅꯤ ꯆꯥꯛ ꯊꯤꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣꯀꯣ ꯏꯇꯩꯃ ꯂꯣꯏꯁꯜꯂꯕꯣ ꯅꯪꯕꯣ 이때마. 이때마. 아이는 사이 하이바 사이클 셈베 पैसा도 amta pibiyo. 세 루파 자니 하이다이네 시와디 아니. 이때마. 두디 아이 짜우기게. 쏘 이리 렌즈는 잘루고 이때마. ती हैंगा तानाई की हमदला ओ ꯂꯥꯛꯆꯒꯦ आई ꯁꯥꯔ नोय ngairam gadoi ni noi bu na ningdana leiribani ko ise ꯍꯣꯏ ꯁꯥꯔ noi na phaba mi moi ba habse tungini khakau ko ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗꯩ ꯀꯥꯏꯅꯔꯁꯤ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ 이마 나와라 가칼라오 파모 이베마 낭bungan dana kai chalurino sidala ine ina mauna gedana haima kari leirage nopan pagi parikha gi form fill up tawnu bi paisa do ngasina roibani hai तामोदुबु तोलोका फंखा जालो लुपा लिसिंग अनि खता पिबियु हाइगे तौबा लिसिंग अनि दुना कोन हरदरने खरपुदी लेहौरे खरे हेलगसु अदुम कैसु गाइदे अदुदी नंग हाक्तंग फममगो आइ लथोगे सेसे लिसिंग मरिनी पाशलो अदुगने इबुंगोदो माइ पाकनबा कन्न होनो हायुको होइनेमा आइसु नोमुता लाके तौबनी अदुदा मी लेतबा सिदने हेक्ता ngamdaba होइने नेमा मिरु लेतबा जे यम वाबनी अदोइनेमा इनेमना सेन मयाम छुपीरे अदो आई मु योगे खरगे चलो यम नुंगाइजरे मैते इमचा होनो बे लास्ट डे नुमित सिदी क्रिकेट हैने सुमद्रने मरो पैसा पाइबना खोइदिना हना तौ याद्रो ꯑꯩꯈꯣꯏꯗꯕꯨ ꯂꯩꯇꯕꯗꯩ ꯁꯨꯝ ꯃꯇꯝ ꯉꯥꯏꯕꯩ ꯋꯥꯅꯤ ꯃꯔꯣ ꯑꯩ ꯉꯁꯤ ꯀꯩ ꯌꯥꯎꯗꯦ ꯑꯩ ꯆꯠꯂꯝꯃꯒꯦ ꯀꯣ ꯆꯠꯂꯦ तेरा ngaikhoda ngak lei minagi ji keino ꯑꯩ ꯒꯥꯔꯤ ꯌꯥꯎꯗꯦꯕ ꯑꯩ ꯆꯠꯂꯝꯃꯒꯦ ꯀꯣ mai ji me mi lak ji de tawri male Baby ngaikhô ꯆꯠꯃꯤꯟꯅꯁꯦ Haima, nang oire, aidi kana ngawbanon khalure. Khani nangdi. Ai boksa khangdramnine. Ho lapingeda, ai shungai sidia. Adu ersu thawai nungaiti. Ho ai lanjare, yaraba natra. Masi khuning ne thinjalakpu. Chasila. Chase. Ningthem karam tawhige exam dubo Lari hai banina moidi nungarangani.
ꯀꯗꯥꯏꯗꯩꯅꯣꯗ ꯃꯌꯥꯝꯅ ꯇꯧꯅꯩ ꯑꯗꯨ ꯉꯥꯏ ꯑꯗꯣ ꯃꯌꯥꯝꯕꯨ ꯀꯝꯗꯧꯕꯤꯒꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏ ꯃꯌꯥꯝꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯍꯌꯦꯡ ꯂꯤꯖꯟꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯗꯤ ꯀꯗꯥꯏꯗ ꯆꯠꯅꯒꯗꯧꯔꯤꯒꯦ ꯑꯣ ꯄꯥꯁ ꯍꯥꯟꯅ ꯇꯧꯈꯤꯁꯅꯨꯋꯣ ꯍꯧꯖꯤꯛ ꯂꯦꯞꯅꯔꯨ ꯌꯥꯕ ꯄꯣꯠ ꯅꯠꯇꯤꯌꯦ ꯍꯌꯦꯡ ꯊꯦꯡꯅꯕꯗ ꯐꯦꯜ ꯑꯣꯏꯔꯝꯃꯗꯤ ꯃꯥꯏ ꯉꯥꯡꯅꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯗ ꯑꯗꯨꯗ ꯃꯤꯑꯣꯏꯕꯒꯤ ꯑꯁꯥ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯗꯅ ꯍꯣꯏꯗꯤ ꯑꯁꯥꯒ ꯊꯝꯖꯗ꯭ꯔꯦ ꯍꯌꯦꯡ ꯃꯇꯝꯗꯨꯒꯤ ꯊꯣꯛꯑꯕ ꯃꯗꯨꯁꯨ ꯌꯥꯏ ꯌꯥꯝ ꯆꯨꯝꯈ꯭ꯔꯕ ꯋꯥꯐꯝꯅꯤ ꯌꯥꯝ ꯐꯖꯈ꯭ꯔꯕ ꯋꯥꯐꯝꯅꯤꯅꯦ ꯌꯥꯏ ꯌꯥꯏ ꯅꯠꯇꯦ ꯑꯆꯨꯝꯕꯅꯤꯅꯦ ꯍꯧꯖꯤꯛ ꯑꯁꯥ ꯆꯥꯎꯅ ꯇꯧꯗꯨꯅ ꯂꯩꯔꯣ ꯍꯌꯦꯡ ꯗꯁꯥꯅ ꯅꯤꯡꯈꯥꯏꯔꯛꯑꯗꯤ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯅꯧꯕ ꯃꯩꯁꯥ ꯑꯃꯨꯛ ꯐꯪꯉꯛꯀꯅꯤ ꯑꯗꯨ ꯁꯔꯨꯛ ꯃꯇꯝꯒꯤ ꯊꯣꯛꯑꯕ ꯇꯧꯕꯅ ꯐꯠꯇ꯭ꯔꯣ ꯍꯣꯏꯗ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯄꯨꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯒꯣꯏ ꯁꯥꯎ ꯍꯥꯏꯅꯩꯅꯤ ꯄꯨꯡ ꯍꯥꯟꯅ ꯊꯤꯜꯂꯒ ꯅꯠꯇ꯭ꯔꯒꯅ ꯖꯒꯣꯏ ꯍꯥꯟꯅ ꯁꯥꯗꯣꯛꯂꯒ ꯀꯣꯟꯅ ꯖꯒꯣꯏ ꯅꯠꯇ꯭ꯔꯒꯅ ꯄꯨꯡ ꯌꯩ ꯌꯥꯕꯣ ꯅꯠꯇꯦꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦꯕ ꯑꯗꯣ ꯋꯥꯔꯤꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯈꯤꯇ ꯍꯜꯂꯝꯃꯒꯦ ꯑꯗꯣ ꯃꯌꯥꯝ ꯂꯩꯕꯤꯍꯧꯒꯤꯗ꯭ꯔꯣ ꯆꯠꯁꯤ ꯆꯠꯁꯦ ꯃꯔꯨꯞ ꯃꯥꯅ ꯀꯣꯂꯦꯖ ꯆꯠꯈꯤꯕꯁꯤ ꯑꯩ ꯉꯁꯤ ꯏꯃꯤꯠꯃꯛꯁꯤꯅ ꯎꯍꯧꯔꯕꯅꯤ ꯃꯤꯡꯅ ꯔꯣꯃꯥ ꯀꯧꯕꯅꯦ ꯃꯤꯡꯒꯥꯗꯤ ꯐꯖꯩꯖꯥꯅꯤꯀꯣ ꯍꯦ ꯑꯣ ꯑꯁꯤ ꯂꯥꯏꯁꯤꯔꯣ ꯅꯥꯞꯄꯤꯌꯦ ꯔꯣꯃꯥ ꯅꯪꯅꯦ ꯑꯩꯅ ꯉꯥꯏꯔꯝꯃꯤꯁꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯦ ꯅꯪ ꯑꯃꯨꯛꯇ ꯀꯣꯛꯍꯜꯂꯝꯃꯨ ꯑꯩꯈꯣꯏꯔꯣꯝ ꯒꯥꯔꯤ ꯂꯥꯛꯑꯦ ꯆꯠꯁꯤꯂꯣ ꯑꯁ ꯇꯥꯈꯠꯂꯤꯍꯦ ꯍꯣꯏꯅꯦ ꯄꯥꯊꯣ ꯇꯥꯈꯠꯂꯤꯅꯦ ꯑꯕꯦ ꯅꯣꯏ ꯀꯣꯂꯦꯖ ꯀꯥꯔꯕ ꯀꯥꯖꯔꯛꯑꯕꯗꯣ ꯌꯥꯝ ꯆꯥꯏꯀꯣ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗ ꯀꯧꯁꯤꯔꯣ ꯐꯤꯌꯥꯔ ꯕ꯭ꯔꯤꯒꯦꯗ ꯀꯧꯁꯤꯔꯥ ꯒꯥꯏ ꯑꯩꯁꯤꯕꯨ ꯕꯣꯅꯤꯒ ꯃꯥꯟꯗ꯭ꯔꯕ ꯄꯥꯊꯧ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯗꯤ ꯁꯣꯝꯗ ꯂꯥꯛꯏꯅꯤ ꯔꯣꯃꯥ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯔꯣꯏꯗ꯭ꯔꯥ ꯑꯣꯏꯔꯔꯣꯏꯗꯕ ꯄꯥꯎꯈꯨꯝꯗꯣ ꯉꯥꯏꯔꯣꯅꯨ ꯉꯥꯏꯈꯣ ꯃꯦꯃꯤ ꯅꯠꯇ꯭ꯔꯅꯦ ꯃꯦꯃꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯇꯨꯏꯁꯟ ꯆꯠꯂꯨꯏꯅꯦ ꯑꯗꯣ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯀꯣꯂꯦꯖꯕꯨ ꯀꯥꯏꯗ ꯇꯧꯔꯤꯒꯦ DMꯗ ꯇꯝꯃꯦ ꯗꯥꯏꯟꯊꯦꯝꯗꯤ ꯑꯩꯅ ꯃꯣꯗꯔꯟꯗ ꯇꯝꯃꯤꯌꯦ ꯄꯨꯡ ꯀꯌꯥꯗ ꯆꯠꯀꯦ 5:30 ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯦ ꯀꯔꯤꯒꯤꯅꯣ ꯁꯨꯝ ꯃꯇꯝ ꯃꯥꯟꯅꯔꯗꯤ ꯆꯠꯃꯤꯟꯅꯕ ꯌꯥꯏꯗꯅ ꯅꯪꯒꯤ ꯐꯣꯇꯣ ꯑꯝꯇ ꯑꯩꯉꯣꯟꯗ ꯄꯤꯒꯦꯔꯣ ꯀꯩꯗꯧꯅꯕꯅꯣ ꯁꯨꯝ ꯀꯣꯂꯦꯖꯁꯨ ꯄꯨꯟꯗ꯭ꯔꯕꯅꯤꯅ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯉꯒ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯄꯣꯊꯥꯅꯅꯤꯗꯅ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯝꯃꯒꯦ ꯆꯠꯂꯝꯃꯒꯦꯀꯣ ꯑꯗꯣ ꯐꯣꯇꯣꯗꯣ ꯄꯤꯗꯣꯏ ꯅꯠꯇ꯭ꯔꯣ
ꯑꯗꯨ ꯐꯣꯇꯣꯗꯣ ꯄꯤꯗꯣꯏ ꯅꯠꯇ꯭ꯔꯣ? Tema. Nangbu loidribani he. Pungchi ayo kremi nangbo. Unthokna sumon. Loy Tema. Ngasi di anjang holam ko Tema. Hoi. Salo thengkrani. Yamba. Wait, Thor. Baba Thor. Dajinglen. Romado. Thwebe kanguna phadona pukre. Ha, kadum puki. Somda sum makha pangjakhiye. Dajinglen, thwebe khungun nangna liru bangamoye. Khoi pulak chatlaga police tause. Chalo. Hello. Inspector Kumar ni sir. Kari to yaure? Thara khoi thoibana nupi macha ma khak phagre haiduna. Kari. Mi phagre ba? Hoi sir. Kadai dagi? College gate to gi ni sir. College gate to gi? Hoi sir. Anyway. Hogi mak thoibagi khobul liyo. Aduga nupi macha do? Ji sir. Kanna bahona kadabane. Sir. Aduga marangi matungina mabu dandi biu. Ai kalloi. Sir. Dumak swai bigano. Soi kharagadi soi khare adu sir. Amabu oirabasu sir. Madu hanaba sinbana phagani sir. Ai kalloi. Ai gidi haibam tu bahai gare. Ai bu maga ta halakano. Phani sir. Phare sir. Sir adu dei amuk thamjare sir. Se, paisa ji loksalo. Aduga karigumba thadu asigi matangda chin tholaklaba mung manung tumna hatkani. Ai, oktabi natte. Ai ba phari bane. Makoisingdo dandi bibiyo. Sarna makoisingdo habiyo. Aduga dandi bibiyo. Kari dandi piba. Adudi nang ai gi apamba piba ngamgadra. Thado haibane. Thado. Karigumba nangna haudo adugi matangda irang saglaba nangi imung manung tom natkani.
Roma. Ibong Gibima. Say, kap ka na to. Nabung hangma ngamdiye. Pumnamak, nabung na matiksadabadagi thokliban. Ngasi, ichalgi miludagi tareba pirang sige laman. Nabung na nongma soidana khumgani. Lao, imong ni sangasi lao. May I come in, sir? Oh, Inspector. Come in. Karam ayna tawraba. Ayna haibede muk tawraba natra. Oh, sir. Nupi masa adu pangjare. Aduga kedawraba. Sir. Wafam asi wawa lauraga zeroi dobunina. Sargi precisu yeng doba yadabunina. Wafam asi sum tinsin bo hona rasi sir. Matung da mohanna thoktana hona minasi. Ai jikidamukta khalaga. Thabak taw ai pamde. Ai bu lekha tanaba makoina silibasini. Inspector. Ai kari haigadu no khangde. Fare sir. Thoina khanbiruraganu. Aina sum kaidana sinjarage. Nupi masa adusu mayumda injaramabani. Thoina kaibo oiroina khalis. Fare. Nangna thopa panabasila. Sara dudi ai mu yaujarage. Nuy chalamo. Mimi, nangarang tuition chatpra. Chali. Asaidi nong khusu da dum. Nong chuman madam chatrawani. Kaidoroge. Kistaude. Ngarang chatpra kaina. Photo puro hairamaga. Sauriro. Saude. Ngasidi pokrabo. Purakte. Aidi hainakiba wa soibase yam hainade. Mimi. Ai soikre. Adobo. Aina nangina mutu kya mawajage habdo. Ishor manade soidun urangani. Kideurage. Kestogde. Chalasira. Chasi. Kaidore bea. Hey, kaidoroge. Kakada hayo. Kaidoroge. Kakada school se bide. Tifil se le bide. Tumana le bini has lai se le bide.
kakana hayeng ne paisa phanga soidan leibi doini ko Kasha na review ko. soidan leibi doini kakale sidi ꯀꯩꯗꯧꯔꯦ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯃꯁꯤꯗ ꯊꯣꯛꯅꯕ ꯅꯈꯣꯏꯅ ꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯋꯥ ꯅꯈꯣꯏ ꯀꯅꯥꯃꯇꯅ ꯇꯥꯈꯤꯗꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯉꯛꯆꯥꯎ ꯊꯦꯛꯇꯨꯅ ꯅꯈꯣꯏꯅ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯄ꯭ꯔꯖꯥꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯖꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯔꯨꯕꯗꯒꯤ ꯃꯗꯨꯒꯤ ꯃꯍꯩꯅꯤꯅꯦ ꯉꯁꯤ ꯑꯩꯅ ꯐꯪꯉꯤꯕꯁꯦ ꯑꯩꯅ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯃꯥꯏꯊꯤꯍꯧꯔꯤꯕ ꯃꯁꯤꯒꯤ ꯗꯥꯏꯇ ꯅꯈꯣꯏꯅ ꯄꯨꯒꯗꯕꯅꯤ ꯄꯥꯕꯨꯡ ꯇꯨꯃꯤꯟ ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯉꯥꯎꯁꯤꯟ ꯐꯩꯖꯅꯕ ꯌꯥꯔꯣꯏ ꯃꯊꯪꯒꯤ ꯏꯂꯦꯛꯁꯟ ꯊꯦꯡꯅꯕꯗ ꯆꯪꯒꯗꯕ ꯁꯦꯜ ꯄꯨꯝꯅꯃꯛ ꯅꯈꯣꯏꯅ ꯄꯨꯊꯣꯛꯀꯗꯕꯅꯤ ꯃꯗꯨꯒꯤ ꯂꯝꯕꯤ ꯑꯩꯅ ꯄꯤꯒꯅꯤ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯃꯗꯨ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯠꯇ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯍꯧꯅꯕ ꯊꯧꯔꯥꯡ ꯇꯧꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏ ꯚꯥꯞ ꯇꯥꯔꯦꯗꯅ ꯀꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯃꯦꯝꯃꯤ ꯍꯥꯏꯁꯤꯕꯣ ꯃꯥꯅꯦ ꯀꯅꯥꯅ ꯊꯥꯔꯛꯄ ꯆꯤꯊꯤꯅꯣ ꯏꯕꯦꯝꯃ ꯏꯃꯥ ꯏꯃꯥꯟꯅꯕꯒꯤ ꯆꯤꯊꯤꯅꯤꯗ ꯁꯨꯅꯤꯇꯥ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯒꯦꯅꯦ ꯉꯁꯤꯗꯤ ꯏꯃꯨꯡꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯄꯣꯁꯃꯦꯟꯅ ꯆꯤꯊꯤ ꯑꯃ ꯄꯤꯔꯝꯕꯩ ꯋꯥꯅꯤꯗ ꯀꯗꯥꯏ ꯌꯦꯡꯒꯦꯅꯦ ꯑꯥꯗ ꯄꯥꯔꯨꯔꯁꯦ Oh! La'o! Kaidaure? Sida kinong khangda takpiyo. Sira. Yarba. Hello. Yani ay huzum laksarag. Abe. Nang sumiyang amuko. Kakataba am sauki ke. Laikan na para muko. Oren kakahalag pada haubilarek to ini. Ko.
ꯀꯔꯤꯒꯤꯅꯣ ꯅꯇꯣꯝꯗ ꯅꯣꯛꯏꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯅꯪꯕꯨ ꯉꯁꯤꯒꯤ ꯆꯔꯥꯒ ꯋꯥꯜꯂꯔꯣꯏꯗ꯭ꯔꯣ ꯋꯥꯟꯗꯣꯏꯅꯤ ꯏꯃꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯉꯣꯟꯗ ꯆꯤꯊꯤ ꯊꯥꯈꯤꯕ꯭ꯔꯥ ꯊꯥꯈꯤ ꯄꯣꯁꯇ ꯊꯥꯔꯛꯇ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯤꯔꯛꯑꯒ ꯌꯥꯕꯗꯨꯕꯨ ꯅꯪꯒ ꯑꯁꯨꯝꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗꯕꯅ ꯃꯇꯝ ꯀꯨꯏꯅ ꯎꯅꯗꯕꯗꯨꯗ ꯁꯨꯝ ꯀꯔꯝ ꯂꯦꯜꯂꯤ ꯈꯪꯅꯤꯡꯗꯨꯅ ꯑꯩ ꯅꯉꯣꯟꯗ ꯆꯤꯊꯤ ꯏꯈꯤꯕꯅꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯈꯤꯕꯗꯒꯤ ꯃꯇꯝꯗꯨꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯑꯃ ꯉꯁꯤ ꯐꯥꯎꯕ ꯎꯅꯗꯕ ꯀꯌꯥꯅꯤ ꯃꯇꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯍꯧꯖꯤꯛꯅ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯑꯃ ꯃꯈꯣꯏꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯂꯣꯏꯅ ꯀꯥꯏꯅꯔꯛꯀꯅꯤ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯂꯥꯞꯅꯈꯤꯅꯤ ꯑꯃꯅ ꯑꯃꯕꯨ ꯀꯥꯎꯅꯈꯤꯅꯤ ꯂꯣꯏꯔꯕ ꯂꯣꯏꯔꯦ ꯁꯦ ꯍꯩꯃꯥ ꯏꯅꯝꯃ ꯀꯗꯣꯝꯗꯩꯅꯣ ꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯆꯪꯉꯛꯏꯅꯤ ꯌꯥꯅꯤ ꯌꯥꯅꯤ ꯍꯟꯗꯛ ꯀꯥꯞꯄꯤꯔꯛꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯏꯁ ꯑꯕꯦꯁꯤ ꯌꯥꯝ ꯆꯥꯎꯔꯝꯃꯦꯗ ꯑꯆꯥꯄꯣꯠꯀ ꯌꯥꯝ ꯄꯨꯔꯛꯑꯦ ꯅꯪꯒꯤ ꯑꯆꯥꯄꯣꯠꯅꯦ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯏꯅꯝꯃ ꯁꯤꯗ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯆꯪꯉꯛꯏꯕ ꯑꯗꯣ ꯅꯤꯡꯊꯦꯝꯕꯨ ꯂꯩꯕ꯭ꯔꯣ ꯍꯧꯖꯤꯛ ꯋꯥꯏꯗ ꯂꯩꯔꯝꯕꯅꯦ ꯀꯔꯤꯅꯣ ꯄꯔꯤꯈ꯭ꯌꯥ ꯍꯥꯏꯗꯣꯛꯑꯦꯕ꯭ꯔꯥ ꯀꯔꯤꯅꯣ ꯄꯨꯡꯗꯨꯅ ꯌꯥꯝ ꯐꯝꯃꯝꯕꯅꯤ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ ꯀꯩꯅꯣꯅꯦ ꯄꯔꯤꯈꯥ ꯍꯥꯏꯗꯣꯛꯑꯒ ꯎꯪꯉꯦ ꯍꯥꯏꯔꯤꯁꯤꯕꯣ ꯐꯦꯜ ꯑꯣꯏꯔꯕꯣ ꯈꯪꯗꯦꯗ ꯏꯅꯝꯃ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯈꯣꯏꯅ ꯂꯩꯇꯕꯅꯤꯅ ꯃꯈꯥ ꯇꯝꯊꯕꯁꯨ ꯉꯝꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯃꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯇꯧꯁꯤꯗ ꯍꯦꯔꯥ ꯂꯩꯇꯦꯅꯕꯨ ꯃꯈꯥ ꯇꯝꯊꯗꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤ ꯃꯕꯥꯏꯒ ꯇꯥꯟꯅꯔꯒ ꯀꯩ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯔ ꯂꯣꯏꯔꯦ ꯃꯥꯅ ꯎꯡꯗꯅ ꯂꯩꯔꯒ ꯐꯒꯗ꯭ꯔꯥꯕ ꯈꯪꯗ꯭ꯔꯦꯗ ꯏꯅꯝꯃ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯁꯥꯁꯨ ꯂꯥꯛꯑꯦ ꯇꯨ ꯋꯥꯔꯤ ꯁꯥꯕꯤꯔꯝꯃꯨꯀꯣ ꯏꯅꯝꯃ ꯑꯩ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ ꯍꯥꯎ ꯂꯥꯛꯑꯝꯃꯤꯔꯣ ꯂꯥꯎꯅꯦ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯏꯆꯦꯒ ꯋꯥꯔꯤ ꯈꯔ ꯁꯥꯁꯤ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯏꯆꯦ ꯅꯪꯕꯨ ꯃꯈꯥ ꯇꯝꯊꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯒꯦ ꯈꯜꯂꯤꯒꯦ ꯏꯆꯦ ꯑꯩ ꯃꯈꯥ ꯇꯝꯊꯒꯦ ꯈꯟꯗ꯭ꯔꯦ ꯏꯆꯦꯒ ꯏꯕꯥꯏꯒꯗ ꯁꯨꯝ ꯉꯥꯗꯨꯅ ꯂꯩꯕꯁꯦ ꯑꯩ ꯁꯨꯝ ꯄꯥꯝꯗ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯕꯅꯤꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯅꯠꯇ꯭ꯔꯕꯁꯨ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯁꯨꯝ ꯍꯤꯡꯕ ꯉꯝꯅꯅꯕ ꯁꯨꯝ ꯈꯜꯂꯤꯕꯅꯤ ꯏꯆꯦ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛꯄꯨ ꯅꯥꯇꯩ ꯆꯥꯕ ꯂꯩꯒꯗ꯭ꯔꯅꯦ ꯅꯥꯇꯩ ꯆꯥꯕ ꯆꯥꯗꯕ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ ꯏꯆꯦ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯣꯠꯅꯕ ꯇꯥꯕꯅꯤꯅ ꯏꯆꯦ SK ꯑꯦꯖꯦꯟꯁꯤꯒꯤ ꯐꯝ ꯈꯔ ꯂꯧꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯃꯤ ꯎꯅꯔꯨꯕꯅꯤ ꯑꯗꯨꯗꯤ ꯃꯣꯏꯗꯨꯗꯤ ꯀꯔꯤ ꯍꯥꯏꯔꯛꯑꯦ ꯌꯥꯅꯤ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯌꯥꯅꯤ ꯍꯥꯏꯔꯛꯏ ꯏꯆꯦ ngasi nung ni sida join to na bahari oh phare phare nama sa se matam khara yeng bai duni sarkar gi shu natai jaba thabak la adine tahong na bahona ra lore chena haiga dabadi nang na ne tawru toru thabak khuding makta thawai yauna oina na ba tawadabani ko mi oidaba yadabani adudi ichi amu yongna ba tawrage ko bam chalage ko कोई न उन्हें दबसे यंग वाई
ꯅꯪꯁꯨ ꯋꯥꯖꯠ ꯑꯣꯏꯔꯦ ꯑꯩꯗꯤ ꯏꯊꯟꯗ ꯂꯩꯕꯣ ꯑꯍꯥꯟꯕꯗꯗꯤ ꯅꯪꯒ ꯎꯅꯕꯗ ꯌꯥꯝ ꯏꯀꯥꯏꯔꯝꯃꯤ ꯅꯣꯡꯃꯁꯨ ꯑꯩꯅ ꯅꯪ ꯂꯥꯛꯄ ꯎꯕꯗ ꯏꯀꯥꯏꯗꯨꯅ ꯂꯣꯠꯈꯤ ꯑꯗꯨꯗ ꯅꯪꯅ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯇꯧꯅꯤꯌꯦ ꯅꯪꯗꯤ ꯑꯩꯅ ꯅꯪꯒ ꯊꯦꯡꯅꯔꯗꯤ ꯐꯅꯦꯅ ꯌꯦꯡ ꯆꯠꯄꯗ ꯃꯤꯉꯣꯟꯗ ꯈꯔ ꯊꯦꯡꯖꯜꯂꯝ ꯒꯥꯔꯤꯅ ꯈꯔ ꯊꯦꯡꯖꯟ ꯑꯗꯨꯒ ꯃꯥꯅ ꯂꯣꯠꯂꯤ ꯀꯥꯏꯅ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛ ꯅꯠꯇꯦ ꯍꯥꯏꯔꯒ ꯉꯍꯥꯟꯋꯥꯏ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤꯅꯦ ꯍꯥꯏꯕ ꯅꯥꯕ꯭ꯔꯥꯅꯦ ꯃꯤꯒꯤ ꯃꯅꯥ ꯂꯩꯔꯒ ꯅꯥꯕ꯭ꯔꯥ ꯀꯥꯏꯅ ꯁꯥꯎꯔꯤꯔꯣ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤ ꯌꯥꯝ ꯀꯨꯏꯔꯦ ꯅꯁꯥ ꯈꯪꯗꯅ ꯆꯍꯤ 4 ꯅꯁꯥ ꯈꯪꯉꯒ ꯆꯍꯤ 4 ꯑꯃ ꯄꯨꯟꯅ ꯆꯍꯤ 9 ꯁꯨꯔꯕꯅꯤ ꯅꯪꯗꯤ ꯑꯍꯥꯟꯕꯒꯤ ꯆꯍꯤ 4 ꯗꯨꯃꯗꯤ ꯅꯤꯡꯁꯤꯡꯂꯔꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯅ ꯆꯤꯊꯤ ꯍꯦꯛ ꯄꯤꯔꯛꯄꯒ ꯑꯗꯨꯝ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯑꯁꯦꯡꯕꯩꯔꯅꯦ ꯅꯨꯡꯁꯤꯗꯅꯕꯨ ꯅꯅꯥꯛꯇ ꯂꯩꯔꯤꯁꯤꯗꯤ ꯁꯥꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯑꯣ ꯆꯪꯉꯣ ꯁꯥꯔꯒꯤ ꯁꯣꯏ ꯑꯝꯇ ꯑꯣ ꯁꯤꯗꯔꯥ ꯁꯣꯝꯗ ꯁꯥꯔ ꯁꯣꯝꯗ ꯑꯝꯇꯪꯒ ꯁꯥꯔ ꯁꯤꯗ ꯑꯝꯇꯪꯒ ꯌꯥꯖꯔꯦ ꯁꯥꯔ ꯁꯤꯅ ꯌꯥꯔꯕ ꯌꯥꯔꯅꯤ ꯁꯥꯔ ꯑꯣꯀꯦ ꯁꯥꯔ ꯃꯦꯝꯕꯥꯔꯒꯤꯗꯨꯗꯤ ꯀꯩ ꯄꯥꯎ ꯂꯩꯔꯦ ꯁꯥꯔ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯁꯥꯔ ngasi nong ni sida pot soidon thungragani ꯀꯣꯜꯀꯇꯥꯗ ꯊꯥꯒꯗꯕ ꯄꯣꯠꯁꯤꯡꯗꯨꯗꯤ ꯊꯧꯔꯥꯡ ꯂꯣꯏꯔꯕ꯭ꯔꯥ ꯑꯣ ꯁꯥꯔ ꯑꯩ ꯄꯨꯅ ꯃꯨꯛ ꯂꯣꯠꯇꯧ ꯂꯣꯏꯖꯔꯕꯅꯤ ꯍꯦꯝꯂꯦꯠꯇ ꯁꯤꯟꯅꯖꯔꯦ ꯌꯥꯔꯦ ꯆꯠꯂꯣ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯕꯣꯁ ngасai postman da GM piramani si amta yengo open ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯅꯣꯡꯃꯒꯤ ꯃꯁꯥ ꯃꯔꯦꯡ ꯐꯟꯗꯣꯛꯂꯝꯃꯤ ꯉꯁꯤꯅ ꯑꯅꯧꯕ ꯀꯟꯇ꯭ꯔꯦꯛ ꯑꯃꯒꯤ ꯆꯦ ꯌꯧꯔꯛꯂꯦ ꯀꯗꯣꯝꯒꯤꯅꯣ ꯕꯣꯁ ꯀꯗꯥꯏꯒꯤꯁꯨ ꯅꯠꯇꯦꯗ ꯕꯦꯡꯒꯂꯣꯔꯒꯤꯅꯤꯗ ꯀꯣꯟꯅ ꯆꯤꯡꯅ ꯈꯟꯅꯔꯁꯤ ꯉꯁꯤ ꯊꯥꯒꯗꯕ ꯄꯣꯠꯁꯤꯡꯗꯣ ꯆꯦ ꯑꯃꯨꯛꯇ ꯇꯧꯊꯣꯛꯎꯔꯁꯤ ꯐꯅꯤ ꯕꯣꯁ ꯅꯝꯐꯦꯝ ꯊꯥꯖꯗꯦ ꯌꯥꯝ ꯎꯅꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯍꯣꯏꯅꯦ ꯀꯨꯏꯔꯦꯅꯦ ꯁꯦ ꯁꯤꯗ ꯐꯝꯃꯣ ꯆꯥ ꯑꯃꯒ ꯆꯥꯅꯕ ꯑꯝꯇꯒ ꯎꯅꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯅꯪꯗꯤ ꯀꯝꯗꯧꯔꯤꯒꯦ ꯊꯕꯛ ꯇꯧꯔꯕ ꯀꯗꯥꯏꯗꯩ ꯊꯕꯛꯅꯣꯗ ꯁꯤꯕ ꯌꯥꯗꯕꯅꯤꯅ ꯁꯨꯝ ꯄꯪꯂꯩ ꯃꯔꯩꯕ ꯍꯥꯏꯗꯨꯅꯤ ꯆꯄꯥꯏꯁꯦ ꯅꯪꯕꯨ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯟꯅꯕ ꯆꯠꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯈꯪꯍꯜꯂꯝꯗꯦ ꯀꯩꯒꯤꯅꯣ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯦ ꯆꯠꯂꯝꯗꯥꯏꯗꯁꯨ ꯀꯅꯥꯗꯁꯨ ꯇꯥꯛꯂꯝꯗꯔꯦ ꯏꯆꯟꯅ ꯆꯠꯂꯁꯤ ꯀꯟꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯆꯠꯂꯕꯅꯤ ꯃꯔꯨꯞ ꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯦꯗ ꯑꯗꯣ ꯏꯆꯟꯗꯤ ꯀꯝꯗꯧꯈ꯭ꯔꯦ ꯃꯥꯁꯨ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨꯅꯤ ꯅꯨꯃꯤꯠꯇꯣ ꯑꯩꯁꯨ ꯀꯣꯂꯦꯖꯁꯨ ꯂꯥꯛꯍꯧꯗꯕ ꯀꯣꯟꯅ ꯏꯃꯥꯟꯅꯕꯁꯤꯡꯅ ꯁꯨꯝ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯈꯪꯕ ꯑꯗꯣ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯤ ꯅꯪ ꯃꯁꯛꯇꯤ ꯈꯪꯕ ꯑꯗꯣ ꯀꯩꯝꯇ ꯇꯧꯈꯤꯗ꯭ꯔꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯜꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ
ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯌꯥꯝ ꯋꯥꯕ ꯑꯗꯨꯗ ꯑꯩꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯅꯤ ꯀꯤꯕꯗꯒꯤ ꯂꯨꯍꯣꯡꯕꯤꯈ꯭ꯔꯦ ꯌꯥꯝ ꯐꯔꯦ ꯑꯗꯣ ꯅꯪꯕꯨ ꯍꯧꯖꯤꯛꯄꯨ ꯀꯩ ꯇꯧꯔꯤꯒꯦ ꯍꯤꯡꯕ ꯉꯝꯅꯕ ꯄꯥꯎꯅ ꯍꯣꯠꯅꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯩ ꯃꯣꯏꯔꯥꯡꯗ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯂꯤ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯝ ꯈꯔꯗꯤ ꯀꯥꯟꯅꯔꯤꯀꯣ ꯀꯥꯟꯅꯩ ꯍꯥꯏꯕ ꯇꯥꯏ खरखदी दुम काने अदो दुकान फंबसी मथायम साइड मरु अदो मरुक्ति युम पानी ए कदाई देनुदा पांद्रीदा अदो आई मुक चलो की ओके ए पैसा दो तोरगी मरु खेरजी को सर हम तो संजर के ओ संगो संगो सर आई बुक भी बबू निथेम नंग हयेंची थबक असिनबा लेब्रा सर आई थबम दिलै करिगिनो सर थबक असिनबा लेरगसु हयेंची अनौबा कंट्री अमा लाकपगी दमकता चे सांगसी लोसनदबा यातबा सर अदुना थबक लेरबसु हयेंग पुंग 3 दा सिदा लाक्तबा यातबा सर आई मोंग येंजेरके आई सी हागे तमनी चलो 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 Hamlet, open. Aku ini ne, nak teng lebu gisi. Hayang gisi, soalnya napa sih sang sing lu selam gisi. तातुमा इबुंगा डायरेक्टर बुले की ब्रो मसा लैकेने इबुंगा एयरपोर्ट ता तकनी हरमी ओहो मी वो पसलम तार तना नो अमा लागनी हायदना वो उनी हाय उमते हबे तवे इबुंगा अदुगिने माना ngakhtang lakta yaten haida adudi tatumal koi manung doi ne ta ngai rake law मेमे अने नंगु नुंगसीबदी पुंसीगी कौंगमनरोइदबा वारीनी नंगना अइगी नाक्ता लैबसे अइना क्यागी मतिक नुंगाइजबा अइना कयागी मतिक पेंजबा अइ करिगिनो खंगदे अइना नंगबु सुयाम नुंगसीरिसे करिगिनो अखोयनी की पंथुंफम से नोंमगे असुम नक्सलगलबनी मधुने अइना खौरांग नंगाइबसु अइशु नंगबु याम नुंगसी पुमनमक्तगी हेले अइशु खंगदे करिगी नंगबु असुक नुंगसिरिबा मिकुप खुदिंग नंगबु उनिंगे नंगी नाक्ता लेनिंगे दानिंग थे अइबु मपो खुदिंगी थादोकबिगनुको अइना नंगबु पुंसी सुपगी थादोकलोय ngasi aina hinglibase nangi
Ningthem. Nang laawa. Sir. Mana kana? Sir, Mase, aigi luhonga toroba, aigi nushina zabini. Oh. Sir. Ngarang sar na lao haibaduda, ay ngasi laksari ni. Siyang lubog di heli he. Ningthem. Sir. Ningthem. Nang sakro. Sir. Ningthem. Nang sakro. Sir, aduda dito bino, sir. Eh! Sakro di sakro! Ipi masasi mati. Ay gini. Ma! Mimi. Ningthem. Nang lai no shitade. Nang chalo. Ay saloy. Ningthem. Nang chalo. Ay saloy. Ay hurry. Ningthem. Nang chalo.
ꯏꯇꯩꯃ ꯀꯩꯒꯨꯝꯕ ꯑꯝꯇ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯃꯔꯨꯞ ꯆꯤꯡꯂꯦꯟꯒꯤ ꯌꯨꯝꯁꯤꯕꯨ ꯁꯤꯒꯩꯒꯤ ꯖꯦꯠ ꯊꯨꯝꯕ ꯊꯣꯡꯒꯥꯟꯁꯤꯒꯅꯦ ꯑꯁꯤꯗꯩꯁꯤ ꯑꯗꯨꯝ ꯆꯪꯉ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯇꯩꯃ ꯆꯠꯆꯔꯨꯈꯤꯒꯦ Singlen! Singlen! Marup! Marup. Ita tajadana. Kakalolo o, jango. Marup. Kari tabaki lakpano. Ay marup ka tingna ba yan pare? Kaidaw yawragi. Marup. Ay awawa tare. Waramani, kono wali sase, imung jangan se. Jangan lo, piro nong toji lo, jangan. Mimi! Nang kanano? Sila ka daw balay ba? Bima, kada chaluy no? Kayo na damping hindi. Dada, mapo kanano? Ma ay marum ni. Impal lagi ni. Mapo nga bro. Hey, kayo na ay daw. Mana ibo Mimi ka ura iba. Dada, nang saunu ko. Ibima, chalo. Sa sing semoro. Sa thosi, chalo. Maru, sangasi.
ꯄꯩꯁꯥ ꯊꯣꯏꯕ ꯂꯩꯕꯤꯕ꯭ꯔꯣ ꯑꯃꯨꯛꯇ ꯎꯅꯖ ꯌꯥꯒꯗ꯭ꯔꯣ ꯑꯁꯣꯝꯗ ꯑꯃꯨꯛꯇ ꯂꯪꯆꯟꯕꯤꯌꯨ ꯌꯥꯔꯦ ꯌꯥꯔꯦ ꯊꯦꯡꯛ ꯌꯨ ꯀꯔꯤ ꯂꯩꯔꯦ ꯁꯥꯔ ꯁꯥꯔ ꯑꯩꯕꯨ ꯕꯥꯕꯥ ꯑꯃ ꯁꯥꯔ ꯊꯣꯏꯕ CIDꯒꯤ ꯔꯤꯄꯣꯔꯠꯇꯒꯤ ꯅꯪꯒꯤꯁꯤꯗ ꯃꯤꯃꯤ ꯁꯤꯈꯤꯕꯒꯤ ꯃꯇꯥꯡꯗ ꯆꯤꯡꯅꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯌꯨ ꯃꯤꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯈꯤꯕꯅꯣ ꯁꯥꯔ ꯑꯩ ꯀꯔꯤ ꯅꯆꯤꯟ ꯊꯤꯅꯨ ꯑꯩꯅ ꯐꯪꯉꯤꯕ ꯄꯥꯎ ꯑꯁꯦ ꯑꯔꯥꯟꯕ ꯈꯛ ꯑꯣꯏꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯍꯥꯛꯀꯤ ꯅꯔꯥꯜ ꯑꯁꯤꯕꯨ ꯅꯥꯊꯩꯒꯦ ꯈꯜꯂꯕꯗꯤ ꯃꯗꯨꯒꯤ ꯐꯣꯟ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯐꯪꯖꯒꯗꯕꯅꯤ ꯁꯥꯔ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯅꯨꯃꯤꯠꯇꯣ ꯁꯥꯔꯅ ꯐꯅꯕ ꯈꯔ ꯁꯤꯟꯕꯤꯈ꯭ꯔꯣ ꯁꯤꯃꯨꯛꯇ ꯄꯥꯏꯁꯤꯟꯕꯤꯌꯨ ꯌꯥꯏꯃ ꯁꯥꯔ ꯉꯥ ꯀꯔꯤ ꯆꯤꯡꯅꯕ ꯂꯩ ꯁꯥꯔ ꯀꯥꯔ ꯃꯅꯨꯡꯗ ꯂꯩꯕ ꯐꯤꯕꯝꯁꯤꯗꯤ ꯈꯔ ꯆꯤꯡꯅꯕ ꯂꯩ ꯁꯥꯔ ꯃꯤꯁꯇꯔ ꯊꯣꯏꯕ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯅꯪꯒꯤ ꯑꯣꯐꯤꯁꯇ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯔꯤ ꯆꯤꯡꯅꯕ ꯂꯩ ꯁꯥꯔ ꯅꯨꯃꯤꯠꯇꯨ ꯁꯨꯇꯤꯅꯤ ꯑꯣꯐꯤꯁ ꯊꯣꯡ ꯍꯥꯡꯗꯦ ꯁꯥꯔꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯨ ꯑꯩ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯡꯊꯦꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯇꯥꯏ ꯑꯗꯨ ꯅꯠꯇꯅ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯖꯗꯦ ꯅꯤꯡꯊꯦꯝ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯅꯤ ꯁꯥꯔ ꯃꯍꯥꯛ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯅꯍꯥꯛ ꯀꯔꯝꯅ ꯈꯪꯉꯤ ꯇꯥ ꯇꯣꯃꯥꯅ ꯍꯥꯏꯕꯅꯤ ꯁꯥꯔ ꯇꯥ ꯇꯣꯃꯥꯜ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯣꯐꯤꯁꯀꯤ ꯆꯧꯀꯤꯗꯥꯔꯅꯤ ꯁꯥꯔ ꯇꯥ ꯇꯣꯃꯥꯟ ꯁꯤꯗ ꯑꯝꯇ ꯆꯪꯉꯣ ꯍꯥꯏ ꯇꯣꯃꯥꯜ ꯍꯥꯏꯔꯤꯕꯁꯤ ꯅꯪꯂꯥ ꯍꯣꯏ ꯁꯥꯔ ꯅꯨꯃꯤꯠꯁꯤꯗ ꯑꯣꯐꯤꯁ ꯑꯁꯤꯗ ꯅꯤꯡꯊꯦꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯃꯤ ꯁꯥꯔ ꯅꯤꯡꯊꯦꯝꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯑꯣꯐꯤꯁ ꯍꯣ ꯍꯥꯡꯉꯒ ꯆꯪꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯃꯤꯟꯅꯔꯒ ꯆꯠꯈ꯭ꯔꯦ ꯁꯥꯔ ꯑꯣ ꯑꯥꯏ ꯁꯤ ꯌꯥꯔꯦ ꯆꯠꯅꯕ ꯇꯧꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯁꯥꯔ ꯃꯤꯃꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯈꯔ ꯂꯩ
ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯤꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒ ꯑꯃꯨꯛꯇꯪ ꯎꯅꯕ ꯆꯨꯝꯒꯅꯤ ꯍꯧꯖꯤꯛ ꯃꯗꯨ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯃꯤꯍꯥꯠꯄꯗꯨ ꯅꯤꯡꯊꯦꯝꯅꯤ ꯆꯧꯀꯤꯗꯥꯔꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕ ꯁꯣꯏꯗꯅ ꯑꯣꯏꯒꯗꯕꯅꯤ ꯌꯥꯏꯃ ꯅꯤꯡꯊꯦꯝꯁꯨ ꯂꯣꯠꯈ꯭ꯔꯦꯗꯅ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯤꯡꯊꯦꯝꯁꯤ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯛꯆꯔꯕꯅꯤ ꯀꯥꯟꯅꯗꯕꯗ ꯀꯣꯛ ꯊꯥꯗꯗꯕꯅ ꯐꯩ ꯃꯗꯨꯒꯤ ꯁꯔꯨ ꯅꯤꯡꯊꯦꯝꯕꯨ ꯐꯥꯔꯒ ꯃꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯄꯤꯅꯕ ꯁꯦꯝ ꯁꯥꯎ ꯌꯦꯁ ꯁꯔ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯒꯦ ꯀꯅꯥ ꯌꯨꯝꯁꯤꯕꯨ ꯇꯝꯐꯥꯎ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯣ ꯃꯥꯅꯦ ꯀꯥꯈꯠꯄꯤꯔꯛꯑꯣ ꯌꯥꯅꯤ ꯐꯝꯕꯤꯌꯨ ꯑꯩ ꯏꯁꯥꯅꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯄꯨꯂꯤꯁꯅꯤ ꯑꯦꯁ ꯑꯥꯏ ꯌꯥꯏꯃ ꯅꯤꯡꯊꯦꯝꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯅꯤꯀꯣ ꯃꯥꯅꯤ ꯅꯤꯡꯊꯦꯝꯒꯤ ꯃꯇꯩꯃꯕꯨ ꯁꯤꯗ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯎꯅꯖꯒꯦꯅ ꯂꯥꯛꯄꯅꯤ ꯌꯥꯅꯤ ꯑꯃꯨꯛꯇ ꯐꯝꯕꯤꯔꯝꯃꯨꯀꯣ ꯑꯩ ꯀꯧꯊꯣꯛꯆꯔꯨꯒꯦ ꯁꯦ ꯁꯤꯗ ꯐꯝꯃꯨ ꯏꯕꯨꯡꯉꯣ ꯀꯔꯤ ꯍꯥꯏꯒꯦ इतैमा आई पुलिस ने करीमता पाकत पिगनु आई इतैमदगी करीगुम खर खंगनिंगदुना लाकपनि सेंगनदि खुंबिउको निंथेम हुजिक युमदा लेते हाबसे अखोय ताजरे इतै मोहिना मागे लेफमगदि खंबिब्रा बुंगो तैमसु करीमता खंगदि आइसु ज्ञान ममलिबनि माना कदाइदा कनागिदा लैरिबनु हाइना ꯑꯩꯒꯤ ꯅꯥꯎꯗꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯅꯣꯡꯃꯇ ꯂꯦꯛ ꯆꯥꯗꯨꯅ ꯂꯩꯇꯕꯅꯤ ꯃꯥꯅ ꯍꯟꯇꯛ ꯇꯧꯔꯤꯕ ꯃꯇꯧꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ यारे यारे इतैमगी इनाउपागा मीमीगा हाना मरी लेने हाइबसे खंगबिब्रा मरी हाइबबु इबुंगो मसा मसा यानदना चेन चोंगदना लुहोंगनबगी नुमित लेपलबने अदुगा मान तौरिबसे आई करिनो हाइफम खंगदे लाग्लिबा तांग कुनिथोय सिदा लुहोंगदबनी थोखिबा थौदोक्तो लुहोंगदबा नुमित 13 नि खक्ता ngairaba matamdani aikhoisu gyan mangle mana dumain tarongani haibase thajirudabani mana lotkibasinasu miyamna jingna halabani होय मदुसु मरम अमा नत्रगा अमदगी लोटपा ओइरमबसु याय अदुगा वाथोबसिगी मरी मुखोंग मांगिनबा मीना हातोक पिरमबा ओइरमबसु याय हाइबदी ओइतोप याबा मरम सिंदो लई हाइजबनी मसिमगना अचुंब मक्ति नते हाइजरी अमाबु ओइरबसु इबुंगो होइनने माबु फंगननबा खरा थिबियु होय अइना अंगम मतें पांगजगी अदुदी अखोय अमुक चनबा तौजरे अदो इतैमा केमता नुसा थिबिगनुको चलसिने इतैमा अखोय मु योगजरे होय होय इबुंगो
ꯂꯥꯛꯄꯗ ꯑꯩꯒ ꯑꯝꯇ ꯎꯅꯁꯤ ꯑꯩ ꯀ꯭ꯋꯥꯇꯔꯗ ꯂꯥꯛꯄꯤꯌꯨ ahoy funny funny ꯅꯤꯡꯊꯦꯝ ꯀꯩꯗꯧꯔꯦ ꯅꯪꯅ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯗꯤ ꯀꯝꯗꯧꯅꯤ ꯆꯤꯡꯂꯦꯟ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯆꯤꯡꯂꯦꯟ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯆꯤꯡꯂꯦꯟ ꯑꯗꯣ ꯅꯪꯒꯤ ꯄꯩꯁꯥꯗꯤ ꯀꯌꯥꯝ ꯂꯩꯔꯦ ꯈꯔꯗꯤ ꯂꯩ ꯀꯔꯤ ꯇꯧꯅꯕꯅꯣ ꯃꯔꯨꯞ ꯑꯩꯅ ꯈꯟꯕ ꯑꯃꯗꯤ ꯂꯩ ꯅꯪ ꯌꯥꯔꯛꯀꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯀꯔꯤꯅꯣ ꯍꯥꯏꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯒꯤ ꯃꯇꯦꯡꯅ ꯍꯤꯡꯂꯤꯕꯅꯤ ꯅꯪꯅ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯀꯔꯤ ꯂꯩꯒꯗꯒꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯊꯣꯏꯕ ꯏꯕꯥꯅꯤꯒꯤꯗꯤ ꯌꯦꯛꯅꯕꯅꯤ ꯃꯥꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤꯁꯨ ꯑꯩꯒꯤꯁꯨ ꯏꯊꯧꯅꯤ ꯃꯗꯨꯒꯤꯗꯃꯛ ꯈꯨꯠꯂꯥꯏ ꯗꯔꯀꯥꯔ ꯂꯩ ꯄꯩꯁꯥꯕꯨ ꯂꯩꯔꯕꯗꯤ ꯈꯨꯠꯂꯥꯏꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯒꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯊꯣꯏꯕꯤꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯋꯥꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯩꯁꯥꯗꯤ ꯕꯦꯡꯛꯇ ꯂꯩꯕꯅꯤ ꯃꯗꯨ ꯀꯔꯝꯅ ꯂꯧꯊꯣꯛꯀꯅꯤ ꯀꯌꯥꯃꯨꯛꯅꯣ ꯃꯔꯨꯞ 80,000 ꯃꯨꯛꯇꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯁꯨ ꯑꯩꯒꯤ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛ ꯊꯝꯕꯅꯤ ꯐꯔꯦ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯑꯩꯒꯤꯁꯨ ꯈꯔ ꯂꯩ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯐꯔꯦ ꯑꯩ ꯏꯝꯐꯥꯜ ꯆꯠꯂꯒ ꯀꯔꯤ ꯀꯔꯤ ꯄꯥꯎ ꯂꯩꯒꯦ ꯌꯦꯡꯉꯨꯈꯤꯒꯦ ꯆꯠꯂꯨꯔꯣ Dada, wa amta hangene, nang saugadra. Kaigi saudoino? Kaino hayone? Ichi Mimiga aiga sak chap manabra. Yamane. Kaishu khenade. Kaishu khenada ba? Khenaba haibabu Mimina Imphalgi leisabi. Aduga nangna Khungangi leisabi. Akhoi dada na haibadadi dadaga ichi Mimiga yam nungshine hai. Chumbra. Chume. Aina mabu Thawai dagi su hena nungshi. Mana su ibu asuke matik ningjaki. Ma aigi nungshi waridi pungtop tope. Punsida kauwa ngamloredaba wari singbun namane. Adubu made ibu thado amaga chatkre. Punsisida amuk hana uwa phanglaroi. Warisina nangbu uraga ai itatatana ningsinghale karigino nangna aigi memi itatatana ningsinghalise. Dada, nang kapira aidi dada bu yamna nungshi. Chi Mimina dada bu nungshi bada adumna aina shu dada bu nungshi. Aduga dada na kaishu khangbidaba aigi thamoshe yam wai. Yafabi Thengre Chase Mina uradi fajaroi Lao chaslo
ꯂꯩꯕꯔꯥꯅꯦ ꯁꯤꯕꯨ ꯊꯣꯏꯅ ꯅꯨꯡꯉꯥꯏꯕ ꯂꯩꯕꯔꯥꯅꯦ Sibu thoina nungai ba leibarane Sibu thoina nungai ba leibarane Masi aran pa sumtung na bukulay ni. Tadana asing ba asum betul bu hairabadi. Puna mo apa boy. Maduna tadana tadana anam kalabadi. Awa batagadi. Ay asing mo haja sa numin ado. Pare tada, adu dia mu yogwilo. Tada zukra section le biyo. Toy bidagi section biyo tada. Yam nungai jere sir. Asar muk chasare. Yamba.
नंगे अवामन ने मखा ताबदी ऐसा याई मतो इंस्पेक्टर कुमार मंगांगा अमतंग खनर की अदुदी याम्बा अई अमु यौरके अरोइबदा मरोइबा पाव अमुक खाना ngasi nungdil pung ahum lom taba matamda Imphal East District Police Commando amasung Assam Rifle ge apun mukutpu amana thibu humba gi thabak chathabada lalhaubani haina chingnaba miyoi ama phare amasung SK agency gi chowkidar masa gi mayung gi thongal maktada nomaina kaptan halam me paw loijare Oh my god. Kari thoga ba. Sir, SP dagi CM lai. Kadai. Memigi investigation dagi ay bu relief tawra. Pare, ay ayat papiro. Ay posting mapam do ay chat patay. Hawjik phawba inthem gi mari mukong khangdir basina karigi. Hinglibra natraga sikra bajala. Di aku pamata kamang amonti. Kesa sige ayo Inspector Kumano oi. Oh. Aduga isaya mana assist oi. Adubu SP ki order mana isaya madi investigation nagi relief tawkre hai. Madugi arthana kari. Aduga noi office ki chowkidar duju nan kaptana halam li. Ta to malbo. Ado maruf yumdadi changaktraba karigi changdani madugidamak chatpa natrane seng mana ani porabani hayengma paisa lokthokpa Imphal chatkani maruf ki singba ngamloroidaba laman tonsinjare adumai hainu da maruf matam punamakta isuna thauchanpi voice no karigumamta saryama bule bikibro Pakpa nang akhoi saryama bom ta kaw Sir, ay ming Jinglin, kumbi makadagi. Pakpa, chokki ani da lawro. Hambi. Hi view. Sir, numi karani ki mamangda mimi ka winupi masama sikibado. Madugi report sadagi khangjaningba. Madugi case tu sarna pabiram banatra. Som mimi bu han khangbibra. Khangjade. Adubu maga lohongani toramba ningthemdadi agi marumni. Case tu ayo Kumar gi makha da pangthokpani. Investigation report ta chayanaba amadi aigi wa chanaraktabadagi ai transfer torpani. Sir, karamba chayetnaba. Mihat padu ningthemni haina maran siri. Sa. Madu aina thajaba ngamde. Makha tana khara kupthana yengnaba hairubada. Sa. Makhoi thabakta apanba khara pirubadagi ai transfer tharakpani. Tasenga ai case tu gi matangda aina ngama mateng pangning. Adubu hawjik phawo aina ningthemgi mari makhong khangba ngamdabasi. Sir, karigumba ningthemgi mari makhong khanglabadi sarna kari tawbiba ngamgani. Aina isor panduna haijari aina angama mateng punamak pangjagani.
मागी लाइफम खंगलबदी आइबु मागा अमुक्तंग उनाहलु करिगुममता सारा याइमबु लेबिखिब्रो ले लेंसन बिरो चिदांग तंग लेबिरमो ए सारदगी परमिशन तो लौजरक सार मी अनि सार उनबांग तंग चंगजरके ये चंगहलो यारे यारे नंग चलो चिंगले फमो फम सर सर निंगथेम गुड मॉर्निंग सर गुड मॉर्निंग फिबम दुदा थाजौद्रे सर फई चेक्समबदुना सोइदे अदुबो एंगोनदि चिंगनगनो आई थौदो अदुगी मतंगदा असेंग पुनमक चौबिदार तोमालदगी खंगलबनी सर अदुबो हौजिक्ति नंगी दमक मतेंग पांगलगे हाइबसे आइगी फिरेपनी अदुना नंगी फिरेप करिनो हाइबदो आई खंगबो पाम सर आई थोइबबु हिंगने थंबा आई पामदे मागुमलबा सा ओलबा मिसक अमबु मतम पुंबगी ओइना मांगनखिबा हाइबसे आइगी फिरेपनी सर मसीगिदमक्ता अखोय सेम साबा लोइरे मसीदा प्रॉब्लम ओइबा हाइबबु याब नुंगाइजरे सर सार की तौबी मतम चुप्पगी पुंछि चुप्पगी ओइना आई काउजरो थैंक यू सर हेलो सार कमदौरगे नुंगाइरी सारदी इम्फालदगा थोलखिद्रेने को अइसु सार लेतबदगी मफमसिदा फरक तादुना अदुम लेरे सिदा लेरिसिदी चोंगान ngata अइदी थबक तौनिंद्रे ngaiko adugi su matam lakini atei lairi nawona wafam khara sinadaba yadre nanakta kana lei कनासु लेते करम वाफनो सर दादा कहीं तईदुबो दादा नंदी अइबु नुसिदबा माले अइना हंबा कयमतजु खुमदे अइगी थवाइसे याम नुंगाइते याइफबी नंग अइगी वारी पुनम नंग खंगलब नत्र करिगिनो नंगना अइबु असुक यामना अपनबा पीरिबसे अइगी तौगदबि थु यामना वाली इंथेम चसलो सारना नंगु गाइदुना लेवरे हौजे अखोय इम्फाल चतबा यादरे अखोय इथौ पांथोंनबा तांजा लागले इबेमा नंग वागनु बुंग इबेमा ngasiदी अखोय युमदा हलररोय निंथीना लेमुको निंथेम चसलो
Dada! Nasa nupibusu, ijit mangalo. Chalo! Ningtem, nang wada ay aplan ka. Nang ay buong ngakpiyo. Ngakpiba. Ngakpiba. Nangbu ngakpiba. 사람부터 생겨랄게. 잉템. 정호, 건물로. 잉템, 까리 독시게. 설. Mm-hmm.
ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯊꯧ ꯂꯣꯏꯔꯦ ꯁꯥꯔ ꯁꯥꯔꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯄꯥꯡꯕꯤꯕ ꯆꯤꯡꯂꯦꯟꯕꯨꯗꯤ ꯅꯤꯡꯊꯦꯝ ꯑꯩ ꯈꯪꯉꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯁꯥꯔꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯌꯥꯔꯦ ꯁꯥꯔ ꯁꯥꯔꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯣ ꯑꯁꯨꯝꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯋꯥꯡꯂꯕ ꯖꯦꯜꯒꯤ ꯆꯦꯛꯄꯜ ꯅꯨꯡꯁꯤꯗ ꯑꯩ ꯂꯥꯛꯈꯤ ꯑꯁ ꯋꯥꯔꯤꯁꯤꯗꯤ ꯑꯩꯁꯨ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯔꯣꯏ ꯊꯣꯏꯕꯤ ꯌꯥꯔꯦ ꯌꯥꯔꯦ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯀꯞꯄꯅꯨꯁꯦ